Channel sina tabiriba punamakpu taramna oksabaga loinana ngasi sumau sagum Chandramukhi ki singthraunu haiba wari amagi ahanba saruk puduna laksari tabiriba singna like share mari subscribe tawbiduna channel sibu support tawbiramu wari si mayam puna amuk taminarasi sing laibak amada ningthau ama palami ningthau asi masa mata poktabadagi mak yamna mathwai nungairamdi magna masa phangnabagi lai ninglami lai gi thaujallagi masa ni pa ma phangjare angang asi pokpadagi hauna yamna panglami mapa ningthau asina masa gi mawng mata uzaraga mapung yamna nungaijaramdi numit khudingi mana ningjariba iswara dugi maphamda masa sibu afaba asingbu uhenbiyo haina nijaki adubu angang asi miyoi sudaba migum ison sona phambale pangamlamdi saru yaudaba migum thamliba mafam adudagi lengba watpa tawduna dumuk lei masagi matawdu uraga ningthaugi puning awabagi wakhalda tumba chaba sangduna leirami mangna khali aina han oiraktuna laibak wayan mangamlaktrabadi ai isasina mataw karamna aigi laibak asi wel haugadagi maga sibu karamba matamda pharaktuna aigi pungning asi nungaiba haibadu phangadagi khanduna leirakhi maharani adusu masagi mataw uzaraga nungaiba saruk phangkhidi numit chupagi sintagi saruk oiduna masadugi damak nungai pham khangduna leikhi masida ningthau maharani animak mathamoi songna wari sanarakhi maharani aduna ningthaubu yangladuna haijarakhi iningthau ibungo aikoina phangjari beisa asi sahidi manga sujelagle adubu angang asigi masada saru pandabugum phamba hagat pasungamdi masibu karam tawribano nanaige puningda yamna singna jare akang haitana biduna amukta yengbiuba haijarakhi maharani gi wadu targa ningthau adun hairi sumi maharani nang hari badu aihak si nahan makai wakhalsi ipak phaksinduna leirure aihak hayengmak lining ba sadosi gi banakta satuna isa sigi maramda hangatcharurage hairakhi ningthaudu nonganbaga bonda chatkiduna lining ba sadu laboiba amagi mafamda changjaraduna khurumjaraga haijarakhi baba nanayagi isa amakhaktang phangjai adubu mahak sahi manga sujalakle haujik phauba phamba hugatpa karimata ngamdi magi masada saru pandaba migum tawduna tha ani ahumgi angangum lairibasibu kari maram laibana no hangjarakhi ningthaugi wadu taraga sadu aduna mamit wisinduna matam kharadang lairaga hairakhi he ningthau nangi nasa sidi malemda maming laiba aphauba ningthau ama oiragani mahakti matik magun laiba misak oiduna migi natana lairiba jiba punamaki mapu oiragadaba misakni mana haujik tawriba mawong asidi ningthau nahangna nasa phangjanaba haiduna numit khudingi asongba bonda chatuna atongba mafam amada phamduna laining khiba ningjariba isor adunadi ningthau nangi isor bu thajajaba nungsijaba duda lai aduna magul lairaba nasa ma phangjaro haina bor pibikhi bor adugi mapana nahak nasa ni pa ma phangjare adubu nahangna laining khiba tongba mafam madudi raj kaina Chandramukhi kaubi ibe maduna phungkhiba mafamni maramaduna Chandramukhi kaubi ibe madugi langamdraba thawai aduna maharajna lainingba matamaduda maharaj ge haksang da songchinduna mahaksu laining badu yaukhi madugi maina maharaj ge nasani pasina taibang phorglaba matamdadi angang asi murti suna poklakhi aduga asum lairakpa matamdadi angang asi saru pandaba migum lairibasi rajkumari asina ningthaugi haksang da songchinduna maharajna ningliba iswara duda mahaksu ningjaduna ningthauna phangadoriba nasa ibungo adugi rani oijage haina ningjakhi maramasi leibana iswar aduna mana ningjariba adubu nungsibiraduna aina ningthau asigi mafamda pigedoriba masa asigi haktakta
ꯅꯍꯥꯛꯁꯨ ꯂꯥꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯖꯤꯕꯥꯇꯃꯥ ꯑꯗꯨ ꯅꯤꯡꯊꯧꯅ ꯑꯈꯪ ꯑꯍꯩ ꯊꯤꯕꯤꯔꯛꯇꯨꯅ ꯂꯥꯟꯖꯕ ꯉꯝꯗꯨꯅ ꯂꯩꯕꯥꯛ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯆꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯕꯤꯈꯤ ꯑꯃꯁꯨꯡ ꯅꯍꯥꯛ ꯑꯩꯅ ꯅꯤꯡꯊꯧꯗ ꯄꯤꯔꯤꯕ ꯑꯉꯥꯡ ꯅꯤꯄꯥ ꯑꯁꯤꯒꯤ ꯔꯥꯅꯤꯁꯨ ꯑꯣꯏꯖꯧ ꯍꯥꯏꯅ ꯊꯧꯖꯥꯜ ꯄꯤꯕꯤꯈꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯂꯥꯏꯒꯤ ꯕꯣꯔꯗꯤ ꯃꯥꯡꯕ ꯌꯥꯗꯕꯅ ꯅꯆꯥ ꯏꯕꯨꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯕꯤꯗꯨꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯔꯒꯅꯤ ꯍꯥꯏꯔꯛꯈꯤ ꯁꯥꯗꯨ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ ꯕꯥꯕꯥ ꯅꯍꯥꯛꯅ ꯆꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯅꯅꯥꯏꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯄꯤꯌꯨ ꯁꯥꯗꯨ ꯑꯗꯨꯅ ꯌꯥꯕꯤꯔꯗꯨꯅ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯦ ꯁꯥꯗꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯅꯤꯡꯊꯧꯅ ꯂꯥꯏꯅꯤꯡꯐꯝ ꯑꯇꯣꯡꯕ ꯃꯐꯝ ꯑꯗꯨ ꯇꯧꯊꯣꯛꯂꯨꯕꯗ ꯁꯔꯨꯒꯤ ꯄꯣꯂꯥꯡ ꯑꯃ ꯂꯩꯔꯝꯈꯤ ꯉꯥꯛꯁꯝꯗ ꯁꯅꯥꯒꯤ ꯂꯤꯛ ꯄꯔꯦꯡ ꯐꯖꯕ ꯑꯃ ꯂꯩꯔꯝꯈꯤ ꯃꯅꯥꯗ ꯁꯅꯥꯒꯤ ꯂꯩ ꯐꯖꯕ ꯑꯅꯤꯁꯨ ꯌꯥꯟꯈꯤꯕꯒꯤ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯥꯒꯤ ꯃꯄꯣꯠ ꯄꯨꯝꯅꯃꯛ ꯆꯤꯊꯗꯨꯅ ꯐꯨꯛꯇꯣꯛꯂꯦ ꯑꯗꯨꯒ ꯁꯥꯗꯨ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯁꯤꯡꯈꯜ ꯇꯔꯦꯠꯅ ꯁꯤꯡ ꯁꯦꯝꯂꯗꯨꯅ ꯃꯊꯛꯇ ꯂꯩꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯍꯥꯞꯂꯗꯨꯅ ꯂꯩꯅ ꯄꯨꯖꯥ ꯇꯧꯖꯔꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯔꯗꯨꯅ ꯂꯣꯏꯁꯤꯟꯖꯈꯤ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯇꯃꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯥꯗꯨ ꯑꯗꯨꯕꯨ ꯕꯣꯔ ꯄꯤꯔꯝꯂꯒ ꯁꯔꯒ ꯌꯧꯈꯤ ꯃꯍꯥꯛꯀꯤ ꯑꯇꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯔꯥꯖꯀꯨꯃꯥꯔꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯥꯏꯅ ꯀꯧꯗꯨꯅ ꯄꯣꯛꯈꯤ ꯑꯉꯛꯄꯗꯤ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯆꯍꯤ 5 ꯁꯨꯔꯕꯅꯤꯅ ꯃꯗꯨꯃꯛꯀꯤ ꯐꯤꯕꯝ ꯃꯨꯔꯇꯤꯗ ꯍꯧꯒꯠꯂꯛꯂꯦ ꯃꯍꯥꯛ ꯋꯥꯁꯨ ꯉꯥꯡꯕ ꯊꯣꯛꯂꯗꯨꯅ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯅꯅꯥꯏꯍꯥꯛ ꯍꯧꯖꯤꯛꯇꯤ ꯏꯍꯩ ꯇꯝꯖꯅꯕ ꯑꯐꯕ ꯑꯣꯖꯥ ꯑꯃꯇꯪ ꯄꯤꯅꯕꯤꯌꯨ ꯃꯆꯥ ꯑꯗꯨꯒꯤ ꯊꯥꯖꯗꯅ ꯉꯥꯡꯂꯛꯏꯕ ꯋꯥꯗꯨ ꯇꯥꯖꯔꯒ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯌꯥꯝꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯁꯥꯗꯨ ꯂꯝꯕꯣꯏꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯁꯤꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯅꯕ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯔꯛꯈꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯗꯨ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯦ ꯅꯤꯡꯊꯧ ꯅꯪꯒꯤ ꯅꯆꯥꯅꯤꯄꯥ ꯑꯁꯤ ꯑꯐꯥꯎꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯅꯤꯡꯊꯧ ꯑꯣꯏꯌꯨ ꯍꯥꯏꯕ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯂꯩꯕꯅꯤꯅ ꯃꯥꯕꯨ ꯑꯩꯅ ꯑꯩꯒꯤ ꯁꯦꯕꯣꯛ ꯑꯣꯏꯅ ꯔꯥꯖꯅꯤꯇꯤ ꯙꯔꯃꯅꯤꯇꯤ ꯃꯍꯩ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯇꯝꯕꯤꯔꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯕꯣꯛꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯗꯨꯅ ꯂꯥꯏꯅꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯂꯩꯇꯦ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕꯗ ꯈꯪꯗꯕ ꯌꯥꯗꯕ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯝꯕꯤꯔꯒꯅꯤ ꯊꯣꯏꯅ ꯋꯥꯕꯤꯔꯨꯔꯒꯅꯨ ꯍꯥꯏꯔꯛꯈꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯥꯗꯨ ꯂꯥꯏꯅꯤꯡꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯪꯖꯔꯛꯈꯤ ꯕꯥꯕꯥ ꯅꯅꯥꯏ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯑꯃꯇꯪꯒ ꯂꯩꯖꯔꯤ ꯃꯁꯤꯃꯇꯪꯒ ꯅꯅꯥꯏ ꯑꯩꯒꯤ ꯈꯪꯖꯅꯤꯡꯕ ꯑꯁꯤ ꯀꯣꯛꯁꯟꯅꯕ ꯇꯥꯛꯄꯤꯌꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯗꯨ ꯂꯥꯏꯅꯤꯡꯕꯗꯨꯅ ꯃꯍꯥꯔꯥꯖ ꯀꯔꯤ ꯃꯔꯝ ꯈꯪꯅꯤꯡꯂꯤꯕꯒꯦ ꯍꯪꯂꯛꯈꯤ ꯅꯤꯡꯊꯧꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯁꯥꯗꯨꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯛꯈꯤ ꯕꯥꯕꯥ ꯉꯁꯤ ꯅꯅꯥꯏ ꯑꯩꯅ ꯂꯥꯏꯅꯤꯡꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯁꯔꯨꯒꯤ ꯄꯣꯂꯥꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯅꯥꯏꯗ ꯆꯤꯠꯊꯕ ꯂꯩꯇꯅ ꯋꯥꯔꯤ ꯂꯤꯕꯤꯗꯨꯅ ꯅꯅꯥꯏ ꯑꯩꯒꯤ ꯈꯪꯖꯅꯤꯡꯂꯤꯕ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯛꯈꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯥꯗꯨ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯥꯔꯣ ꯍꯦ ꯅꯤꯡꯊꯧ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯂꯥꯏꯕꯅ ꯄꯥꯟꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥ ꯏꯕꯦꯝ ꯑꯃ ꯂꯩꯔꯝꯃꯤ ꯏꯕꯦꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯍꯥꯏꯅ ꯀꯧꯏ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯧꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯃꯆꯥꯅꯨꯄꯤ ꯅꯤꯄꯥ ꯑꯅꯤꯃꯛ ꯁꯛꯅ ꯌꯣꯛꯆꯔꯛꯈꯤ ꯃꯍꯩ ꯃꯁꯤꯡꯁꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛꯀꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯆꯥꯎꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯇꯨꯅ ꯂꯩꯔꯛꯄ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ ꯊꯪꯅꯕꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯀꯥꯃꯨ ꯀꯧꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯀꯃꯩ ꯀꯧꯕ ꯑꯁꯤꯅ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯧꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯗꯤ ꯅꯤꯡꯊꯤꯖꯕ ꯃꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥꯕꯨ ꯎꯖꯔꯒ ꯃꯄꯨꯛꯅꯤꯡꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯈꯣꯏꯗꯥꯖꯩ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯃꯨꯈꯤ ꯀꯧꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅꯗꯤ ꯃꯄꯥꯕꯨꯡꯒꯤ ꯔꯥꯖ ꯁꯚꯥꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯑꯁꯤꯒꯤ ꯃꯆꯥ ꯄꯥꯎꯂꯤꯟ ꯍꯥꯏꯕꯁꯤꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯛꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ
ꯂꯥꯏꯁꯥ ꯄꯥꯈꯪ ꯐꯥꯔꯛꯂꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯄꯥꯎꯂꯦꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯒꯤ ꯏꯄꯥ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯃꯆꯥ ꯍꯥꯏꯕꯕꯨ ꯑꯩꯗꯒꯤ ꯍꯦꯟꯅ ꯄꯣꯛꯇ꯭ꯔꯕꯅ ꯑꯩꯅ ꯏꯄꯥ ꯏꯃꯥ ꯑꯅꯤꯒꯤ ꯅꯤꯄꯥ ꯅꯨꯄꯤ ꯁꯛꯂꯕ ꯃꯆꯥꯅꯤ꯫ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯎꯂꯦꯟ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯊꯧꯅꯥ ꯃꯔꯦꯡꯖꯦꯟ ꯄꯥꯟꯕ, ꯍꯥꯏꯈꯤꯕ ꯋꯥꯕꯨ ꯉꯥꯛꯅ ꯆꯠꯄ ꯅꯤꯄꯥ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯀꯣꯅꯨꯡꯒꯤ ꯚꯥꯔ ꯄꯨꯝꯅꯃꯛꯁꯨ ꯃꯟꯇ꯭ꯔꯤ ꯃꯄꯥ ꯃꯆꯥ ꯑꯁꯤꯅ ꯄꯨꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯀꯔꯤ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯝ ꯇꯧꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯑꯅꯤꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯎꯔꯒ ꯃꯄꯨꯛꯅꯤꯡꯁꯤꯡ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯀꯔꯤ ꯀꯔꯝ ꯇꯧꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯗꯒꯦ ꯈꯟꯗꯨꯅ ꯂꯩꯖꯈꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯤ ꯑꯁꯤ ꯀꯔꯝꯅ ꯍꯧꯗꯣꯛꯀꯅꯤ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯊꯃꯣꯏꯗꯗꯤ ꯃꯥꯒꯤ ꯑꯣꯏꯅ ꯈꯟꯅꯖꯗꯨꯅ ꯂꯩꯅꯖꯔꯒ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯂꯣꯏꯅꯩ꯫ ꯐꯣꯡꯗꯣꯛꯅꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯅꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯈꯜ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯛꯈꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯕꯅ ꯅꯤꯡꯊꯧ ꯑꯁꯤꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯟꯇ꯭ꯔꯤ ꯅꯪꯒꯤ ꯅꯆꯥꯗ ꯄꯤꯔꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯥꯅ ꯊꯣꯏꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯈꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯃꯟꯇ꯭ꯔꯤ ꯑꯁꯤꯅꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯒꯗꯕꯗꯨ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯨꯡꯁꯤꯅꯕ ꯁꯤꯠꯀꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯃꯄꯨꯛꯅꯤꯡꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯖꯈꯤ꯫ ꯅꯣꯡꯃꯗꯤ ꯃꯟꯇ꯭ꯔꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯟꯇ꯭ꯔꯤ, ꯅꯍꯥꯛ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯒꯦ? ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗ꯭ꯔꯦ? ꯑꯩꯅ ꯌꯦꯡꯕꯗ ꯅꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯅ ꯎꯏ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯕ ꯉꯝꯗ꯭ꯔꯕ ꯋꯥꯐꯝ ꯑꯃꯇꯪ ꯂꯩ꯫ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛ ꯅꯅꯥꯏ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯅꯥꯏ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯨꯕ ꯃꯇꯝꯗ ꯂꯥꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯔꯕꯗꯤ ꯅꯅꯥꯏ ꯃꯟꯇ꯭ꯔꯤꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯅꯥꯏꯕꯨ ꯏꯀꯥꯏꯕꯅ ꯑꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯑꯁꯤ ꯂꯩꯕꯅ ꯅꯅꯥꯏꯅ ꯑꯋꯥꯕꯒꯤ ꯁꯛꯂꯣꯟ ꯑꯁꯤ ꯑꯣꯏꯖꯔꯤꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯕꯦꯕꯥꯔ ꯂꯩꯕ ꯋꯥꯉꯥꯡꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯟꯇ꯭ꯔꯤ, ꯅꯍꯥꯛ ꯑꯩꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯑꯩꯁꯨ ꯁꯔꯨꯛ ꯈꯔꯗꯤ ꯌꯥꯍꯟꯕꯤꯌꯨ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯗꯨꯅ ꯄꯥꯟꯃꯤꯟꯅꯔꯤꯕꯅꯤ꯫ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯕꯒꯦ? ꯑꯩꯅꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯅꯤ ꯈꯟꯗꯨꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯔꯣꯠꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯕ ꯋꯥꯇꯥꯟꯅꯔꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯟꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯅꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯕ? ꯑꯩꯅ ꯅꯐꯝꯗ ꯊꯝꯂꯨꯔꯤꯕ ꯊꯥꯖꯕꯁꯤ ꯃꯥꯡꯍꯜꯂꯕ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕꯁꯨ ꯑꯣꯏꯕ ꯋꯥꯔꯧ ꯋꯥꯉꯥꯡꯁꯨ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ, ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯅꯅꯥꯏꯕꯨ ꯋꯥꯔꯧꯕꯤꯔꯤ꯫ ꯅꯅꯥꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯆꯕꯗ ꯅꯅꯥꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯅꯅꯥꯏ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯅꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯅꯤꯖꯒꯦ꯫ ꯃꯁꯤꯗꯪ ꯏꯅꯤꯡꯊꯧꯅ ꯊꯧꯖꯥꯟꯕꯤꯔꯕꯗꯤ ꯅꯅꯥꯏꯒꯤ ꯊꯃꯣꯏꯁꯦ ꯏꯪꯖꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯍꯥꯏꯌꯨ ꯃꯟꯇ꯭ꯔꯤ, ꯅꯍꯥꯛꯀꯤ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯇꯧ ꯑꯗꯨ ꯎꯖꯔꯒ ꯑꯩꯅ ꯍꯥꯏꯔꯤ, ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯂꯕꯁꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤ ꯅꯪꯒꯤ ꯅꯐꯝꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯄꯤꯒꯅꯤ꯫ ꯅꯠꯇ꯭ꯔꯒ ꯁꯅꯥ ꯄꯥꯝꯕ꯭ꯔꯥ? ꯂꯨꯄꯥ ꯄꯥꯝꯕ꯭ꯔꯥ? ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯐꯪꯖꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯄꯟꯊꯕ ꯇꯧꯗꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯨ ꯇꯥꯔꯕꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯖꯔꯛꯈꯤ, ꯂꯥꯏꯅꯤꯡꯊꯧꯒꯤ ꯅꯆꯥ ꯏꯕꯦꯝꯃ ꯑꯁꯤꯕꯨ ꯅꯅꯥꯏ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯃꯀꯨ ꯑꯣꯏꯕꯒꯤ ꯗꯥꯏꯇ ꯑꯗꯨ ꯁꯤꯟꯅꯕꯤꯌꯨ ꯅꯤꯖꯈꯤ꯫
ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯌꯥꯝꯅ ꯅꯣꯂꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯨ ꯈꯪꯂꯕ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯑꯁꯤꯅ ꯅꯣꯡꯃꯇꯪ ꯍꯧꯗꯣꯛꯂꯕꯗꯤ ꯐꯒꯅꯤꯗ ꯈꯟꯗꯨꯅ ꯂꯩꯔꯤꯕ ꯃꯉꯣꯟꯗ ꯋꯥꯐꯝꯗꯨ ꯍꯧꯗꯣꯛꯂꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯃꯗꯨꯒꯤꯗꯃꯛ ꯅꯍꯥꯛꯅ ꯋꯥꯔꯤꯕ? ꯅꯍꯥꯛꯅ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯂꯩꯔꯕꯗꯤ ꯅꯍꯥꯟꯅ ꯍꯥꯏꯔꯝꯂꯕꯗꯤ ꯅꯌꯨꯝ ꯌꯧꯔꯝꯂꯒꯗꯕꯅꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯖꯔꯣ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯂꯨꯍꯣꯡꯕꯤꯔꯁꯤ ꯉꯥꯡꯅꯗꯨꯅ ꯅꯤꯡꯊꯧ ꯃꯟꯇ꯭ꯔꯤ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏꯃꯤꯟꯅꯈꯤ꯫ ꯑꯁꯣꯝꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤ ꯑꯅꯤꯅ ꯃꯆꯥꯁꯤꯡ ꯂꯨꯍꯣꯡꯅꯕꯒꯤ ꯑꯐꯕ ꯊꯕꯥꯟ ꯅꯨꯃꯤꯠ ꯌꯦꯡꯅꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯁꯤꯟ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤ꯫ ꯄꯥꯎ ꯑꯁꯤ ꯊꯪꯅꯕꯗ ꯂꯩꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯄꯥ ꯀꯃꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯟꯗ꯭ꯔꯃꯨꯈꯤꯕꯨ ꯄꯥꯝꯖꯕ ꯀꯂꯛꯆꯕꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯟꯗ꯭ꯔꯃꯨꯈꯤꯕꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯆꯟꯗ꯭ꯔꯃꯨꯈꯤꯕꯨ ꯐꯥꯅꯕ ꯑꯃꯗꯤ ꯂꯨꯍꯣꯡꯐꯝꯗ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯄꯥꯎꯂꯦꯟꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯟꯆꯥꯛ ꯈꯥꯡꯗꯨꯅ ꯅꯦꯛꯇꯨꯅ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯒꯗꯕ ꯅꯨꯃꯤꯠ ꯉꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯄꯥꯎꯂꯦꯟꯕꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯪ ꯎꯖꯅꯤꯡꯈꯤ꯫ ꯃꯥꯅ ꯃꯤ ꯊꯥꯗꯨꯅ ꯄꯥꯎꯂꯦꯟꯕꯨ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯁꯤꯁꯨ ꯆꯟꯗ꯭ꯔꯃꯨꯈꯤꯅ ꯎꯅꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯁꯨ ꯂꯥꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯦꯝꯃ, ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯂꯩꯕꯒꯦ? ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯪꯂꯛꯄꯗꯨ ꯊꯣꯏꯅ ꯏꯀꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯔꯒꯅꯤ ꯇꯥꯛꯄꯤꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯀꯥꯏꯕ ꯄꯣꯛꯂꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯕꯦꯝꯃꯕꯨ ꯎꯅꯖꯅꯤꯡꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯩꯕꯨ ꯀꯧꯕꯤꯔꯤꯕꯕꯨ ꯄꯥꯕꯨꯡꯁꯤꯡꯅ ꯂꯦꯞꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯕꯨ ꯆꯤꯡꯅꯕꯤꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯆꯤꯡꯅꯕ ꯂꯩꯕꯒꯦ ꯍꯪꯖꯔꯛꯈꯤ꯫ ꯃꯕꯨꯡꯉꯣꯅ ꯕꯦꯚꯥꯔ ꯂꯩꯅ ꯀꯤ ꯍꯪꯒꯣꯏꯅ ꯉꯥꯡꯂꯛꯏꯕ ꯋꯥꯐꯝꯗꯨ ꯇꯥꯖꯔꯒ ꯏꯕꯦꯝꯃꯅ ꯍꯥꯏꯖꯔꯛꯈꯤ, ꯑꯩꯅ ꯏꯕꯨꯡꯉꯣꯕꯨ ꯀꯧꯖꯔꯤꯕ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯒꯤꯁꯨ ꯅꯠꯆꯗꯦ꯫ ꯄꯥꯕꯨꯡ ꯑꯅꯤꯅ ꯃꯆꯥꯁꯤꯡꯒꯤ ꯊꯃꯣꯏ ꯈꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯖꯕ ꯏꯇꯧꯁꯤꯡꯕꯨ ꯎꯖꯔꯒ ꯃꯄꯨꯛꯅꯤꯡꯁꯤꯡ ꯄꯦꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯅꯖꯔꯤꯕ ꯑꯁꯤꯕꯨ ꯊꯨꯡꯅꯖꯔꯁꯅꯨ ꯈꯟꯕꯤꯗꯨꯅ ꯌꯥꯊꯪ ꯄꯤꯕꯤꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯆꯥꯒꯤ ꯄꯨꯛꯅꯤꯡ ꯈꯪꯖꯗꯕꯅ ꯏꯕꯨꯡꯉꯣꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯊꯣꯛꯂꯕ꯭ꯔꯥ? ꯎꯖꯅꯤꯡꯕ ꯁꯛꯐꯝꯗꯨ ꯏꯄꯥꯅ ꯅꯐꯝꯗ ꯄꯤꯔꯕꯅꯤ ꯍꯥꯏꯅ ꯋꯥ ꯂꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯅꯨꯡꯁꯤꯖꯕ ꯁꯛꯐꯝ ꯎꯖꯕ ꯐꯪꯗ꯭ꯔꯕꯗ ꯎꯖꯅꯤꯡꯗꯨꯅ ꯃꯤ ꯊꯥꯗꯨꯅ ꯀꯧꯍꯟꯖꯕꯅꯤ꯫ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯄꯣꯛꯂꯛꯄꯗꯒꯤ ꯈꯔ ꯆꯥꯎꯔꯛꯄ ꯃꯇꯝꯗꯒꯤ ꯅꯍꯥꯛꯀ ꯏꯃꯥꯟꯅꯕ ꯑꯣꯏꯗꯨꯅ ꯂꯣꯏꯅꯗꯨꯅ ꯂꯥꯛꯆꯈꯤꯕꯤ ꯑꯩꯍꯥꯛꯅꯤ꯫ ꯅꯣꯡꯃꯇ ꯅꯁꯛ ꯎꯍꯧꯗꯕꯗ ꯏꯇꯣꯝꯇ ꯂꯩꯖꯕ ꯉꯝꯖꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯍꯥꯛꯄꯨ ꯀꯔꯤꯒꯤ ꯏꯄꯥꯅ ꯅꯐꯝꯗ ꯄꯤꯔꯒ ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯏꯀꯥꯏꯗꯨꯅ ꯂꯥꯛꯇꯕꯅꯤ ꯇꯥꯛꯄꯤꯕꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯩꯅ ꯃꯄꯣꯛ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯃꯄꯣꯛ ꯈꯨꯗꯤꯡꯃꯛꯇ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀ ꯂꯣꯏꯅꯖꯗꯨꯅ ꯅꯪꯒꯤ ꯅꯅꯥꯏ ꯅꯨꯄꯤ ꯑꯣꯏꯖꯒꯦ ꯈꯟꯗꯨꯅ ꯂꯩꯖꯔꯤꯕꯤ ꯑꯩꯍꯥꯛꯄꯨ ꯅꯤꯡꯖꯔꯤꯕ ꯅꯍꯥꯛꯅ ꯃꯤꯔꯥꯏꯕꯤꯕ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯁꯨ ꯅꯤꯄꯥ ꯑꯣꯏꯕꯁꯤꯡꯗꯨꯅ ꯈꯪꯕꯤꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯀꯔꯝꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯎꯒꯗꯒꯦ? ꯈꯪꯖꯔꯦ, ꯑꯩꯇꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯔꯨꯕꯅꯤ, ꯃꯤꯅꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯝꯗ꯭ꯔꯦ꯫ ꯔꯥꯖ ꯀꯩꯅꯥꯗꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯂꯛꯂꯦ꯫ ꯃꯗꯨ ꯄꯥꯎꯂꯦꯟ ꯀꯧꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅ ꯎꯖꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯖꯔꯤꯕꯤ ꯅꯨꯡꯁꯤꯖꯈ꯭ꯔꯕꯤ ꯃꯍꯥꯛ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯗꯨꯝ ꯇꯥꯅ ꯋꯥꯔꯧꯅ ꯀꯞꯂꯛꯂꯤꯕꯗꯨ ꯎꯖꯔꯒ ꯃꯁꯥꯅꯧꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ, ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯍꯛꯆꯤꯟꯅ ꯋꯥꯔꯧꯔꯤꯕꯅꯣ? ꯅꯣꯡꯃꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯍꯧꯗꯕꯗ ꯌꯨꯝꯗ ꯂꯩꯕ ꯉꯝꯖꯈꯤꯗꯕ ꯑꯩꯍꯥꯛꯅꯤ꯫ ꯅꯪꯅ ꯈꯪꯅ ꯑꯁꯨꯛ ꯁꯥꯊꯤꯕ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯐꯝ ꯑꯁꯤ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯝꯂꯤꯕꯅꯣ? ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯧꯕꯒꯤ ꯋꯥꯉꯥꯡ ꯑꯁꯤꯃꯛꯅ ꯑꯩꯅ ꯅꯃꯥꯡꯗ ꯂꯩꯖꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯗꯨ ꯑꯁꯦꯡꯕꯅꯤ꯫ ꯑꯩꯍꯥꯛ ꯅꯅꯥꯛꯇ ꯂꯥꯛꯆꯅꯤꯡꯕꯗꯤ ꯊꯃꯣꯏ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯆꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯏꯄꯥ ꯑꯅꯤꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤ ꯃꯐꯝꯁꯤꯗ ꯆꯪꯂꯛꯀꯗꯧꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯏ꯫
aduna aina khali longa da basu kuidre long laba matungda konungda dum lairaga da badubu haujik ngai ngamdana changsilu ba haibasi an singi mamangda usit thawoi da ba tagadra khanjaduna tawkhibani nang aibu warau ba amu hana tawraganu nangna adumna ngang saktuna tawrabadi aigi thamoi si khangba yamna wajai mabungona nungsina nganglakpadu taraga Chandramukhi kaubi ibe madu mapuning du khara ingthajarakhi mana khali karinu aina ngasi ibungo gi mafamda ngangluri basibo ngasi ahingi mangdu magi mafamda tamjaraga ibungo bu khara seksina chatpiu haijage khanduna mi thaduna mabu konjakhibani aduga magi masak ujabadagi haigadaba wana hayaudraga pungning khanung siraktuna mangonda warauna ngangluri basibo karinu khanduna leikhi maduda mabungona hairakhi kari atokpa haibigadaba leibiribra wado taraga ibemana gyan tarakhi ibungo nanaina kaujari basi kariguma wafam amatang haijaningduna kaujabani ayak karinu khandana ibungo bu jaraga thamoisina nungsijaba hengalakhiduna nafamda asoiba khara oikraba male aibu ngakbiu haijarakhi amoksu asum haijarakhi ibungo handak asi agi thamoisi haifam khangdana awaba ngakta pikthali lairiba uriba pat torel sing hauriba upalopal sing asibu ujaraga mafam khangdana puning asi yamna nungsiraktuna pangkapta kapningba phawi aigi thamoi asina lairiba uriba punamaksi yengjaraga amung hana ujaba phanglaroidabagum puning nungsi nungol hali aduna ibungo bu inaktagi hendoksa haningdi aikhoi ani luhongani haibagidi I thamoina penjai adubu mafam khangdana itaw tawa puning asina laifam safam khangdaba amadi tawi I puning asi yamna nungsi lairiba punamaksi ujaraga hena thoina kapning hali ngasigi ahing khomlen manglan dasu aibu masak khangdaba mioi kharana phaduna purami yamna warami ibungo naibu phakre khanduna tanarakhi aina su nahakpu toina kaujaraduna kapna makoina singduna pui aihak yamna warami ibungo su makoina lamkhangda phajanduna thamki aikoi ani unaba phangkhidre aduna ibungo khara seksina laibiu haijage khanduna ibungo bu kaujabani matanga swaida wari sigi ahanba saruk loisinjare ani suba sarukta mayamga puna muk thengna minarasi